ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯔꯁꯦ ꯒꯣꯁꯄꯦꯜ ꯁꯣꯡ ꯁꯛꯄ ꯌꯥꯝ ꯑꯦꯛꯁꯄꯔꯠ ꯑꯣꯏꯔꯦ. ꯍꯣꯏ, ꯑꯍꯥꯟꯕꯗ ꯌꯥꯝ ꯍꯩꯅꯔꯝꯗꯦ. ꯁꯛꯅꯤꯡꯕꯁꯨ ꯐꯥꯎꯗꯦ. ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯗꯨꯝ ꯁꯛꯅꯤꯡꯉꯦꯗ. ꯑꯗꯣ ꯇꯥꯡꯈꯨꯜꯂꯣꯟꯒꯤ ꯂꯞ ꯁꯣꯡ ꯁꯛꯅꯤꯡ ꯑꯃ ꯇꯝꯕꯤꯌꯨꯗꯅ. ꯀꯗꯥꯏꯗ ꯁꯛꯀꯦꯔꯥ? ꯏꯊꯟ ꯂꯩ ꯃꯇꯝꯗ ꯁꯨꯝ ꯁꯛꯀꯦ ꯇꯧꯅꯤꯗ. ꯇꯝꯕꯤꯒꯦ. ꯑꯗꯨꯒ ꯀꯣ ꯑꯩꯒꯤ ꯃꯦꯔꯦꯖ ꯁꯦꯔꯦꯃꯣꯅꯤꯗ ꯁꯛꯄꯤꯌꯨꯀꯣ. ꯀꯔꯤ ꯇꯧꯕ꯭ꯔꯥ ꯁꯔ? ꯀꯩꯁꯨ ꯇꯧꯗꯦꯗ. ꯅꯪꯒꯤ ꯂꯨꯍꯣꯡꯗꯤ ꯀꯌꯥꯝ ꯋꯥꯠꯂꯤ? Within 7 monthsꯇꯤ ꯍꯥꯏꯕꯅꯦ, ꯑꯗꯨꯕꯨ ꯐꯤꯛꯁꯇꯤ ꯑꯣꯏꯗ꯭ꯔꯤꯗ. ꯌꯥꯝ ꯐꯩ. ꯅꯣꯏ ꯍꯤꯔꯣꯗꯤ ꯀꯩ ꯊꯕꯛ ꯇꯧꯕ? ꯅꯣꯏ ꯈꯨꯟꯒꯤ ꯃꯤꯔꯣ? ꯍꯣꯏ ꯃꯥꯅꯦ ꯁꯔ. ꯑꯩꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯑꯣꯏꯔꯛꯄꯅꯦ. ꯃꯈꯣꯏꯗꯤ ꯄꯣꯄꯔ ꯇꯥꯎꯟꯗ ꯂꯩꯕꯅꯦ. ꯍꯧꯖꯤꯛ ꯃꯥꯗꯤꯀꯣ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯃꯤꯗ ꯃꯦꯖꯔ ꯑꯣꯏꯅ ꯂꯩꯕꯅꯦ. ꯑꯔꯨꯅꯥꯆꯜꯗ. ꯑꯣ, ꯌꯥꯝ ꯐꯩ. ꯑꯗꯣ ꯏꯁꯩꯗꯣ ꯍꯩꯅꯕ ꯇꯝꯕꯤꯌꯨꯀꯣ. ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯩ ꯁꯣꯏꯗꯅ ꯁꯛꯀꯦꯕ. ꯑꯁꯦꯡꯕꯒꯤ ꯁꯛꯀꯦꯔꯥ ꯁꯔ? ꯂꯩꯁꯤꯌꯣꯟ, ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯣꯏꯗꯕ ꯉꯥꯡꯗꯦꯀꯣ. ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯗ ꯁꯔ. ꯑꯩꯅ ꯁꯣꯏꯗꯅ ꯇꯝꯕꯤꯒꯦ. ꯃꯈꯣꯏ ꯀꯅꯥꯔꯥ ꯁꯔ? ꯑꯩꯒꯤ ꯏꯃꯥꯒ ꯏꯆꯟꯒꯅꯤ. ꯑꯣ. ꯀꯩꯅꯣ ꯏꯃꯥ ꯇꯧꯔꯤꯁꯤꯅ? ꯀ꯭ꯋꯥꯇꯔꯗ ꯆꯪꯉꯨꯔꯕꯅꯤ. ꯆꯔꯆꯇ ꯆꯠꯈꯤ ꯍꯥꯏꯕꯗꯒꯤ ꯂꯥꯛꯏꯕ. ꯏꯃꯥ, ꯑꯩ ꯂꯩꯁꯤꯌꯣꯟ ꯀꯧꯋꯦ. ꯁꯔꯒꯤꯗ ꯁ꯭ꯇꯥꯐ ꯅꯔꯁ ꯑꯣꯏꯅ ꯂꯩꯕꯅꯦ. ꯈꯨꯠ ꯁꯣꯛꯁꯤꯀꯣ ꯏꯃꯥ. ꯍꯩ, ꯅꯪ ꯂꯩ ꯏꯆꯥꯕꯨ ꯐꯥꯖꯤꯜꯂ ꯊꯝꯃꯤꯁꯦ? ꯀꯩꯅꯣ ꯏꯃꯥ ꯍꯥꯏꯗꯨꯕꯣ? ꯅꯪ ꯗꯣꯛꯇꯔ ꯑꯣꯏꯔꯁꯨꯅꯦ, ꯍꯥꯞ ꯕ꯭ꯔꯦꯟ ꯑꯣꯏꯔꯕꯅꯤ. ꯅꯪꯅ ꯈꯪꯉꯣꯏ. ꯂꯩꯁꯤꯌꯣꯟ, ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯈꯟꯒꯅꯨꯀꯣ. ꯏꯃꯥꯁꯦ ꯑꯩꯉꯣꯟꯗ ꯁꯥꯎꯕꯒꯤ ꯄꯉꯥꯡ ꯉꯥꯡꯕꯅꯦ. ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯁꯔ. ꯑꯄꯪꯕ ꯃꯤꯗꯤꯀꯣ ꯑꯗꯨꯝ ꯄꯪꯁꯥꯎ ꯁꯥꯎꯕꯅꯦ. ꯍꯩ, ꯅꯪ... ꯏꯃꯥ! ꯑꯝꯇ ꯉꯥꯏꯈꯣ. ꯇꯥꯆꯧ, ꯃꯥꯁꯦ ꯀꯅꯥꯅꯣ? ꯑꯩꯒꯤ ꯁ꯭ꯇꯥꯐ ꯅꯔꯁꯅꯦ. ꯀꯩꯗꯧꯔꯒꯦ? ꯅꯔꯁ ꯑꯃꯅ ꯇꯥꯆꯧꯕꯨ ꯐꯥꯖꯤꯜꯂꯒ ꯊꯝꯕꯗꯒꯤ ꯌꯨꯝꯗ ꯂꯥꯛꯅꯤꯡꯗꯕꯅꯦ ꯍꯥꯏ. ꯃꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯗꯤ ꯃꯤꯁꯛꯇꯣ ꯑꯝꯇ ꯎꯅꯖꯔꯝꯒꯦ. ꯑꯗꯨꯝꯕ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯨ ꯑꯩꯉꯣꯟꯗ. ꯑꯩ ꯇꯥꯅꯤꯡꯗꯦ. ꯇꯥꯅꯤꯡꯉꯣꯏ. ꯅꯪꯗꯤ ꯇꯥꯅꯤꯡꯉꯔꯣꯏꯌꯦ. ꯑꯩꯈꯣꯏꯒꯤ ꯗꯤꯁꯄꯦꯟꯁꯔꯤꯗ ꯁ꯭ꯇꯥꯐ ꯅꯔꯁ ꯑꯩ ꯃꯇꯣꯝꯇ ꯂꯩꯕꯅꯦ. ꯏꯃꯥꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ. ꯑꯣ, ꯑꯗꯨꯗꯤ ꯏꯆꯥꯅꯨꯄꯥꯁꯤ ꯌꯨꯝꯗ ꯆꯠꯅꯤꯡꯗꯅꯕ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯐꯥꯖꯤꯜꯂꯒ ꯊꯝꯃꯦ ꯍꯥꯏꯁꯦ ꯅꯪ ꯑꯣꯏꯔꯦ? ꯑꯗꯨ ꯑꯣꯏꯕ ꯃꯥꯟꯕ꯭ꯔꯥ ꯏꯃꯥ? ꯏꯃꯥꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯋꯥꯔꯤ ꯑꯩ ꯂꯣꯏꯅ ꯇꯥꯖꯔꯦ. ꯁꯔꯕꯨ ꯌꯨꯝꯗ ꯆꯠꯅꯅꯕ ꯑꯩꯅ ꯊꯦꯝꯕꯤꯕꯅꯦ. ꯁꯔꯅ ꯁꯨꯞꯌꯥ ꯌꯥꯗꯕ. ꯑꯗꯣ ꯏꯃꯥ, ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯏꯃꯥꯈꯣꯏꯗ ꯏꯟꯚꯥꯏꯠ ꯇꯧꯔꯛꯀꯦ. ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ. ꯁꯔ, ꯑꯩ ꯍꯜꯂꯝꯃꯒꯦ. ꯂꯩꯁꯤ. ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯏꯃꯥ ꯑꯣꯏꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ? ꯅꯪ ꯏꯃꯨꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯂꯣꯏꯅ ꯈꯪꯉꯕ ꯅꯠꯇ꯭ꯔꯥ? ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤꯗꯦ? ꯇꯥꯆꯧ, ꯏꯅꯝꯃꯁꯨ ꯃꯤꯑꯣꯏ ꯆꯥꯗꯅ ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯦ. ꯄꯥꯕꯨꯡꯁꯨ ꯋꯥꯈꯜ ꯂꯩꯅꯥꯅ ꯃꯤꯑꯣꯏ ꯌꯥꯝ ꯆꯥꯗ꯭ꯔꯦ. ꯐꯤꯔꯣꯜ ꯇꯥꯗꯅ ꯂꯩꯔꯦ. ꯐꯤꯕꯝꯁꯦ ꯌꯧꯔꯐꯥꯎꯗ ꯇꯥꯆꯧ, ꯅꯪ ꯌꯨꯝꯗ ꯑꯗꯨꯝ ꯂꯥꯛꯑꯔꯣꯏ ꯈꯜꯂꯕ꯭ꯔꯣ? ꯉꯁꯤꯗꯤ ꯇꯥꯆꯧꯗꯒꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯉꯨꯔꯒꯦ ꯍꯥꯏꯅ ꯂꯥꯛꯑꯕꯅꯤ. ꯏꯆꯟ, ꯑꯩ ꯅꯤꯡꯉꯝꯗꯕ ꯀꯌꯥꯗꯒꯤ ꯊꯃꯣꯏ ꯀꯟꯈꯤꯕꯅꯦ. ꯌꯨꯝꯗꯨꯗ ꯈꯨꯃꯟ ꯇꯥꯔꯣꯏꯅꯁꯨ ꯈꯟꯈꯤꯕꯅꯦ. ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯤꯅꯤ. ꯊꯃꯣꯏ ꯄꯥꯜꯂꯦ. ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯌꯦ. ꯑꯊꯨꯕ ꯃꯇꯝꯗ ꯑꯩ ꯌꯨꯝꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯌꯦ. ꯇꯥꯆꯧ, ꯅꯪ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ ꯇꯥꯆꯧ. ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯏꯆꯟ. 이마, 힘들라그니 이마.
ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯂꯥꯡꯅꯨꯍꯦ, ꯃꯤ ꯉꯥꯏꯔꯤꯅꯤ. ꯀꯅꯥ ꯉꯥꯏꯔꯤꯅꯣ? ꯌꯨꯝꯗ ꯅꯤꯡꯊꯤꯖꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯂꯥꯛꯑꯣꯁꯦ, ꯌꯨꯝꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣꯁꯦ. ꯄꯥꯏꯔꯛꯀꯅꯨꯍꯦ, ꯃꯤ ꯑꯉꯥꯡ ꯀꯞꯀꯅꯤꯌꯦ. ꯃꯤ ꯃꯄꯥ ꯉꯥꯏꯔꯨꯁꯦꯅ ꯅꯤꯡꯉꯥꯏ ꯇꯧꯗꯅ ꯊꯣꯛꯂꯛꯏꯅꯦ. ꯑꯗꯣ ꯂꯥꯛꯑꯣ, ꯂꯝꯕꯤꯗ ꯂꯩꯕ ꯐꯠꯇꯦꯕ. ꯑꯉꯥꯡꯗꯣ ꯂꯣꯛ ꯊꯨꯡꯅꯦꯕ. ꯉꯥꯏꯍꯥꯛꯇꯪ ꯁꯦꯟꯅꯍꯧꯗꯕꯗꯅꯦ ꯊꯣꯡꯒꯥꯟꯗ ꯊꯣꯛꯑꯝꯕ. ꯇꯣꯝꯕꯤ, ꯅꯪ ꯂꯥꯛꯏꯕ꯭ꯔꯥ? ꯍꯣꯏ 이놈아. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯌꯨꯝꯗ ꯆꯪꯉꯁꯤ. ꯅꯅꯦ ꯂꯥꯛꯏꯁꯦ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯏꯅꯦ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, 이네ꯅꯅꯦ ꯑꯆꯥꯄꯣꯠ ꯂꯩꯔꯛꯏꯌꯦ. ꯇꯨ, ꯁꯦ, ꯇꯨ, ꯆꯥꯔꯣꯁꯤ ꯂꯥꯛꯑꯣ, ꯆꯠꯁꯤ ꯂꯥꯛꯑꯣ. ꯅꯣꯏ ꯆꯥꯎꯁꯣ. ꯑꯩ ꯂꯥꯏ ꯀꯤꯗꯦ, ꯃꯤ ꯀꯤꯀꯣ. ꯃꯤꯅ ꯑꯩ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯍꯥꯠꯇꯣꯏꯅꯦ. ꯑꯩ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯅꯨ. ꯅꯣꯏ ꯁꯤꯖꯅꯤꯍꯦ. ꯑꯗꯣ ꯂꯥꯛꯑꯣꯕ, ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯣ? ꯅꯁꯝ ꯅꯅꯥꯒꯗꯣ ꯏꯐꯥ ꯐꯥꯔꯗꯅ. ꯂꯥꯛꯑꯣꯁꯦ, ꯂꯥꯛꯑꯣ. ꯆꯪꯉꯣ, ꯌꯨꯝꯗ ꯆꯪꯉꯣ. ꯅꯪꯅ ꯊꯣꯡꯒꯥꯟꯗ ꯊꯣꯛꯑꯝꯃꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯁꯨꯃꯥꯏꯅꯅꯦ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯃꯤ ꯇꯧꯔꯤꯁꯦ. ꯀꯩꯔꯣꯏ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗꯅꯦ ꯏꯈꯥꯏꯕꯗ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯁꯤꯗ ꯐꯝꯃꯨꯁꯦ. 이놈아, ꯍꯦꯟꯊꯣꯏꯒꯤ ꯃꯇꯧꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯁꯣꯝꯗ ꯇꯥꯆꯧꯍꯣꯏꯒꯤ 이놈아ꯗꯨꯅꯁꯨ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯗꯨꯅ ꯋꯥꯔꯧꯈ꯭ꯔꯦ. ꯈꯪꯗ꯭ꯔꯦ ꯇꯣꯝꯕꯤ. ꯐꯤꯕꯝꯁꯤ ꯑꯣꯏꯔꯛꯀꯅꯤ ꯈꯪꯉꯝꯃꯗꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯀꯥꯏꯍꯜꯂꯝꯗꯕꯅ ꯐꯕꯅꯤ. ꯄꯨꯝꯅꯃꯛꯄꯨ ꯁꯨꯊꯤ ꯇꯩꯍꯟꯕ ꯌꯥꯝꯗꯤ ꯉꯝꯈꯤꯗ꯭ꯔꯦ. ꯑꯩꯁꯨ 이놈아ꯒꯤ ꯑꯄꯥꯝꯕꯗꯨꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯦ. ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯂꯧꯕꯤꯅꯨꯀꯣ 이놈아. ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯧꯕ ꯀꯩꯁꯨ ꯂꯩꯇꯦ ꯇꯣꯝꯕꯤ. ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯃꯔꯤꯕꯨ ꯊꯗꯠꯂꯨꯕ, ꯑꯍꯦꯟꯕ ꯄꯥꯝꯃꯨꯕ ꯑꯩꯒꯤ ꯏꯔꯥꯜ ꯉꯥꯛꯇꯅꯤ. ꯉꯁꯤꯗꯤ ꯑꯩ ꯃꯥꯏꯊꯤꯔꯦ. ꯏꯆꯥꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯇꯣꯝꯕꯤ. ꯑꯗꯨꯕꯨ 이놈아, ꯂꯥꯏꯌꯦꯡꯕꯗ ꯁꯨꯡꯐ ꯐꯔꯣꯏ ꯍꯥꯏꯕ꯭ꯔꯣ? ꯋꯥꯈꯜꯅꯅꯤ. ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯈꯪꯗꯣꯛꯄꯤꯔꯒ ꯊꯦꯝ ꯅꯧꯗꯅ ꯐꯖꯅ ꯂꯣꯏꯅꯕꯤꯌꯨ. ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯐꯔꯛꯀꯅꯤ ꯍꯥꯏ. ꯈꯪꯗ꯭ꯔꯦꯗ ꯇꯣꯝꯕꯤ. ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯂꯣꯏꯈꯤꯗꯧꯔ ꯃꯥꯜꯂꯦ. ꯍꯦꯔꯥ, ꯑꯗꯨꯃꯥꯏꯅꯁꯨ ꯍꯦꯟꯖꯤꯟꯅ ꯈꯟꯕꯤꯔꯨꯅꯨꯗ 이놈아. ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯐꯅꯕ ꯍꯣꯠꯅꯔ ꯂꯣꯏꯔꯦ. ꯍꯦꯟꯊꯣꯏꯗꯣ, ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯒꯦ. ꯑꯩ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ. 모짜 아짜뽀뽀래 짜주라. ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯒꯦ. ꯅꯠꯇ꯭ꯔꯗꯤ ꯃꯥ ꯑꯉꯥꯎꯕꯗꯧꯅ ꯀꯣꯏꯆꯠ ꯂꯩꯔꯅꯤ. ꯑꯩꯒꯤ ꯂꯨꯍꯣꯡꯅꯕ ꯍꯣꯇꯦꯜꯗ ꯄꯩꯁా ꯇꯨꯡꯁꯤꯜꯂꯦ ꯍꯥꯏꯕꯗꯨ ꯄꯤꯔꯣ ꯍꯥꯏꯔꯒꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯆꯧ ꯂꯨꯍꯣꯡꯅꯕ. ꯃꯣꯆꯥ, ꯁꯠ ꯊꯣꯛꯂꯛꯑꯣꯃꯦ. ꯂꯣꯜꯂꯤꯅꯦ. ꯑꯩ ꯆꯪꯗꯅꯕ ꯁꯣ ꯂꯣꯟꯖꯜꯂꯒ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯅꯦ.
Mocha, pasadi yumsida amu hanlaro. Pasaga unadanaba, tacho unabani lulida. Ay kange. Basa na purukwa, nangiya sapose, nangalaga chawko. Ima, मैं कदाई दलेंगे ऐशुला की माँ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯂꯥꯛꯑꯣ ꯍꯥꯏꯌꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯒꯦ ꯑꯗꯣ ꯄꯥꯕꯗꯤ ꯂꯥꯛꯄ ꯄꯥꯛ ꯁꯪꯉꯣꯏꯌꯦ ꯅꯦꯅꯦ ꯑꯗꯨꯝ ꯂꯥꯛꯏꯁꯤꯗꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯄꯥꯕ ꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯀꯞꯅꯤꯡꯉꯦ ꯍꯦꯔꯥ ꯅꯨꯄꯥꯅꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛꯇꯪ ꯈꯜꯂꯒ ꯀꯟꯅ ꯍꯣꯠꯅꯔꯗꯧꯅꯦ ꯅꯪ ꯎꯅꯕ ꯅꯨꯃꯤꯠꯇ ꯅꯦꯅꯦ ꯑꯗꯨꯝ ꯂꯥꯛꯇꯣꯏꯁꯤꯗꯤ ꯄꯥꯕꯗꯣ ꯀꯅꯥꯒ ꯇꯨꯝꯃꯝꯅꯤꯅꯦ ꯑꯍꯤꯡꯗꯁꯨ ꯐꯝꯃꯒ ꯍꯦꯛꯇ ꯇꯨꯃꯤꯟꯅ ꯀꯞꯄꯅꯦ ꯑꯗꯣ ꯀꯅꯥꯅ ꯊꯦꯝꯕꯤꯔꯝꯅꯤꯅꯦ ꯅꯦꯅꯦ ꯅꯪ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯆꯠꯂꯨꯀꯣ ꯕꯆꯥꯗꯣ ꯌꯨꯝꯗ ꯂꯥꯛꯄꯗ ꯑꯩ ꯂꯦꯝꯗꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯌꯦ ꯃꯣꯆꯥ ꯅꯪꯅ ꯄꯪꯈꯟꯗ ꯈꯟꯖꯜꯂꯦ ꯕꯣꯔꯗꯤꯡꯗ ꯂꯩꯔꯒꯅꯦ ꯑꯗꯨꯃꯥꯏ ꯈꯟꯖꯟꯕ ꯍꯧꯅꯗꯦꯀꯣ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯝꯇ ꯈꯜꯂꯨꯔꯅꯨꯀꯣ ꯑꯁ ꯈꯜꯂꯣꯏꯅ ꯇꯧꯔꯒ ꯍꯦꯛꯇ ꯈꯜꯂꯛꯄ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯕꯆꯥꯁꯨ ꯅꯨꯡꯁꯤ ꯃꯣꯏꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯝ ꯈꯜꯂꯨꯔꯅꯨꯀꯣ ꯂꯥꯏꯔꯤꯛ ꯍꯩꯅꯕ ꯑꯣꯏꯅ ꯈꯜꯂꯣꯀꯣ ꯍꯣꯏꯅꯤꯅꯦ ꯑꯗꯣ ꯃꯊꯪꯗꯗꯤ ꯄꯥꯕꯒ ꯂꯥꯛꯃꯤꯟꯅꯧꯀꯣ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯆꯥꯄꯣꯠ ꯆꯥꯅꯕ ꯁꯦꯜꯗꯤ ꯅꯣꯏ ꯃꯥꯗꯔꯗ ꯄꯤꯔꯝꯃꯕꯅꯤꯀꯣ ꯆꯪꯉꯣ ꯆꯪꯉꯣ ꯅꯦꯅꯦ ꯍꯣꯏ ꯆꯠꯂꯒꯦꯀꯣ ꯍꯣꯏꯅꯦꯅꯦ ꯂꯩꯍꯧꯔꯣꯀꯣ हाय हाय मियामजिदि लाई खुरुम्बबु लाइब्रा इरां तोबबु लाइब्रा कुतुम यामग्रेदा लाई निंगे तेरमोई लाई खुरुम्बनिना लाई जिंगसे मुई मयुमददि लाई थमै थालबा यारमो मोबाइल फोन मीतने कहीं तो इसी दे मैं भी मम्मा जी याद ही काहे दिन में हूँ गाड़ी मचागी मनिंग दे बोलना लगे मीजुजे तिंका मुझे रखेंगे मम्मा मप्पा मबुंग मप्पा थे नहीं कैसे इन तो खंडर जाला बा मप्पा खंडर से मप्पा जीजी कुकु चौखले मैं तेले बा मैं ट्रबा मोय काय खंडर के आसी ने खरेले लोकताक पाट के छे बिसु थोरको तो जाने को चौखल की हम चौखल की नुपी हालम बगी शिरम बगी चांगम काल की ए तु फोरेनर मानबी मसम ngambi matak maram masum se pisi yone tamnarai madre yone
ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯆꯥꯁꯤꯡꯅꯣ ꯃꯣꯏ ꯃꯃꯤꯠꯁꯤꯡꯗꯨ ꯎꯗꯕ꯭ꯔꯥ ꯈꯪꯗꯦꯕ ꯍꯣꯏ ꯅꯣꯏꯅ ꯁꯤꯗꯅ ꯀꯅꯥꯅ ꯁꯤꯅꯤ ꯁꯦ 이미세 록당 당절하게 행전인드레 따스 감다우 너의 군자식이 쉐 자기 레벨이 마하라운데 덤나우, 암당 아이고. Asibu kanano? Datum jay manaw pa duni. Nongma hotel amada nang na pesa pigib do. Hoy ni he. Mani ne. 이때모 왜 그다이 잘루이노 Mo jay manak chatlu bane. 아이코이 모자도 그다이 레그러게 A boarding da laigre, laik tambagi. 아도 ngārāng jūna hānchū yumda chale ba yumda solo laga leirame mo chage chapo leiraga pubiraga madi leiramde Ado nang busak sarabo. chade ko tenda ngasi thong hangdi aduna chadre yumda chake khale ba so ondu chatra ba As, mai mongzi phanabu nushirine. Ado mana nangwanda itai makauri kaigino. 다 저거 강나무는 비디 때문에 꼬르더라. ngaubi nangdi khongui ngo Oh, angawbaze ai taro koire. Sese, sina ne. Nang sak sauro ko. 너희들 너 보기 안 파잉어? 사이네 짤라면은 샤니 버절레바 아두가 내 샤비야 저 위험나 풀레이바 이문도 Ado, yumda dum lairo. Chak to yumda dum chana ba. 아이디 호텔이 더버 야리네 응당주 호텔 상이바 Hotel ki thabak to yaurano. Samju sangurano. Yumda nungai na lairo ko. 아스 뭐 잘레드라디 딸리다 아이디 뭐 자능시에 우닝에 Ado yumda lairo ba ko. Aina haiba indradi ne. Hengai pesa piaroi ko. 호이 하영 내려라게 Nangzu lam helanu. Ai khoi amuk chaluki ge ko. Lehawro ko. Chase. Hayeng yumda soidana chatlu ko. 아우 이때마 As, itai maga adum kawi mi. Magise khungom ni ko.